Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Security Force na Kangpokpi Jilada thibuhumbugi thabak chathabada yamlaba khuchukulai phagat pangamle. Mukhyamatri Nongthamam Biren na hairi, Rajyasida laiminariba furupsinga tungkoina chanagadaba yaiphathaurang paikhatnaba hotnabada punna thabak tawminabagi tangai fadabalai amasung Rashtrapati Draupadi Murmu na hairi, nupi singna lam khudingmakta nupa singa chap manaba thaudang lorabata Bharat ki setmilonda chauna ohungba lakani. Security Force na Imphal West amasung Kangpokpi Jila gi chingnaba mafam kharada thibuhumbugi thabak chathakre maduda Kangpokpi Jila dagi AK-56 rifle ama single barrel nongmai ama AK-56 ki magazine ani nongmai maru nipu hand grenade ahum countrymat improvised grenade ahum amajung empty lathot sale tara phagat pangamki Manipur Police Control Room na thokpa cherol amana hai tangai phadaba polam sing Puba gari chani humputaret National Highway kuntra tareta security akanba ngaksel galoina pusilaki aduga mal puba gari chama humputra tarena National Highway 2 Imphal Dimapur lambida pusilaki Haksel amasung yaifa yumbal Mantri Dr. Sappam Ranjan na hairi Rajyasida thang thaduna angang unabagi thawungama paksana chathariba asi hanthabagi tangai phadabalai Federation of Obstetric and Gynecological Society of India gi is zonal conference yuba lisingani kulhumdogi thauramda mantri na hai angang unabada thang thabagi changasi chada taradagi taramanga pawa ohalu haina World Health Organization WHO na khangan kibalai khrabani adubu lebak asigi oina WHO na piba chang asidagi hengatuna chatli Manipur amadi atopa rajya singi saknairaba obstetrician amadi gynecologist sing yawba mipamaduda mantri na hai Bharat ki oina hojik leiriba thang thaduna angang unabagi changasi chada taratare dasmik ani oiri Manipur gi oina di changasi yamna wangli maramaduna thawungasi hantahanaba mifam kayasu pangthokli Rongmai naga phurup ki miyut kangbu amana ngarang Imphal gi Mukhyamatri Residential Office ta unaduna Christmas kumaiga mari lainana khudol pot tamkhre social media da thagalakpa warol amada Mukhyamatri na hai Rajya sida sahi kaya hingminarakliba phurup singi marakta hene nungsi chanaba amato oibagi lipun saganaba amasung punna hingminabagi matangda wari chanaki Rajya sida laiminariba phurup singa tungkoina chanagadaba yaipathaurang kaya paikhanaba honabada punna thabak tawminabagi tangai phadaba lai Assam Rifles ki None Battalion jila adugi Hope Children Home da tengbangi polam sing pikre Assam Rifles ki cherolamana hai orphan home sing asina kana lejadaba angang sing da leipam amasung mai masing tamhanbada kharata oirabasu mateng oinaba thaurang asi paikhatpani home da leriba angang singa Assam Rifles ki miyoi singa haktengnana unaduna wari sanaki amaromda Lampel Patta leiba marfutaruk shuba CRPF Battalion na None jila gi Tupul Part 2 da Water storage tanks tengbangkre thaurangasi civic action program gi sarukam oina paikhatpani tabiriba pawasi Akaswani Imphal dagini Rashtrapati Draupadi Murmu na hairi Bharat pu mapung phana chakhutpa leibak ama oina bu honabada nupi singi thaudang yamna chawi Rajasthan gi Jaisalmer da pangthokpa Lakpati Didi gi mifamda wa ngangladuna Rashtrapati na hai Self-help group singna nupi singi maromdom lepchana bu honabada achauba thaudang lawri mangna hai lebak asina Bharana ningkha tamba chahi chama surakpa phawbuda lebak asi mapung phana chakhutpa lebak ama oinaba aikhoi punna wasak lawminarasi masigi damak nupi singna hiram khudingmakta sap manaba thaudang lawduna lebak asigi samajik amasung sel chunggi chakhutpa lambida maruiba thaudang lawba tangai phade Srimati Murmu na hai nupi singna lam khudingmakta nupa singa chap manaba thaudang lawrabata Bharat ki setmilonda sauna ohungba lakani Sarkar na lebak asigi oina electric vehicles lak 13,800 lenanaba lupa koti 5,919 kaithokre Sarkar asina lebak asigi tongan mamapam 8,312 da electric vehicles sing asigi charging tawpam mapam sing semgatnaba lupa koti 9,900 sanction tawkre Heavy Industry Mantraloy na hai hauzi lebak asigi tongan mamapam sa Manipuri panda electronic vehicles sing asigi public charging station semgat kre Mantraloy na hai lebak asida miyam gi sathok chasin gi pambai da saphanaba amasung pollution thon danaba thaurang asi paikhatpani
प्रधानमंत्री नरेंद्र मोदी ना बेंगलुरु की केम्पेगौड़ा इंटरनेशनल एयरपोर्ट टर्मिनल 2 ना इंटीरियर्स लिसिंग अनि कुलहुमदोई की एयरपोर्ट कैटेगरी दा वर्ल्ड स्पेशल प्राइज फंगलकपदा मफम अदुगी मियामदा नुंगाइबा फोंदोखरे सोशल मीडिया दा टर्मिनल बिल्डिंग अदु संगाखिबगी फोटो थागलदुना प्रधानमंत्री ना हाई मफम असिगी टर्मिनल 2 असि बेंगलुरु शहर असिगी गेटवे खक्ता नते मसी आर्किटेक्चर की लमदा हिथोइसिंथोइबा अदु मियामदा उत्पनी उपराष्ट्रपति जगदीप धनखड़ ने उत्तराखंड की हरिद्वार की गुरुकुल कांग्रे यूनिवर्सिटी दा नुमित हुमनी चथगदब वेद विज्ञान अमसुंग संस्कृत महाकुंभ ngarang hawdokre thorom asida उपराष्ट्रपति ना वेद की वाखलोन सिंगबु हेन पाक्सन मिदेंग थमदुना वेदना समाज असते लौरिबा मरोइबा थौदांग सिंग अदुबु मालेम सिनबा थुंगबुदा खंगनबा फोंदोक्के श्री धनखड़ ना वेद अमसुंग वैज्ञानिक अनिगी मरी हेन नक्सिननबा होननबसु हाइखी मांगना हाई लेबागसिगी मायोक्ता लेबा अरानबा वाखलोनसिंग लेबागसिगी मियामना कैदौनुंगदा थाजबिरोइदबनी मसिगी मायोक्ता अखोइ पुमनमंगना चप मानना लेप्तुना लेबागसिगी संस्कृतिबु ngaknaba honasi केंद्र की यूथ अफेयर्स अमसुंग स्पोर्ट्स मंत्री अनुराग सिंह ठाकुर ना हाइरी सीनियर स्पोर्ट्स पर्सन सिंगना थोगलक्तुना माय भारत पोर्टल प्लेटफॉर्म रजिस्टर तौबिदुना नहा सिंगबु प्लेटफॉर्म असिदा रजिस्टर तौनब पुनिंग थोगतपगी तंगाइ फदबलई मियोय अमा हेक्तना प्लेटफॉर्म असि मसागी हेथोइ सिंथोइबम नहा सिंगी वीडियो सिंग पोस्ट तौरप याय मंत्री नहाय असिगुम मसागी हेथोइ सिंथोइबा मियोय सिंगबु सरकार न संगतकनी स्टार प्लेयर सिंगना मखोइ मखोइगी नकनबा मफम सिंगदा नहा सिंगा उनदुना साना खोनबगी लमदा ट्रेनिंग पीनबा मंत्री न फोंदोखी श्री अनुराग सिंह ठाकुर नहाय भारतना इंग्लिश सिंगनी निफुतरेट फावबदा मालेम की साना खोनबदा मांगजिल थाब लेबाक अमा ओइनबा ngamnaba honabada miyamna mateng pibinaba appeal tawkhre ngasi phongba pause singi maroiba pausingi damak haujik ngangbam amukhomba leire amukhomba Takachari Suni Public Transport Service Hawkre Security na kan mamong da ngak cheli harabasu lamtha khiba bus singdi lamthupam jawduna halakhre ba pau Irang Lushinaba government na angama thakto honari haina Rajapal Anushya Wiki na phongtoke wafam amadi operation tawduna angang unabgi sangwang khalakpada Hakshel Mantri Dr. Sapam Ranjana Nunglangba phongtoke wafam na ngasi phongnawi pauche sing maroi pauching oiri Isel Express ta akan bacheksing thoranga loina Mau Imphal Surachanpur bus service hawkre ahoba numita padungpham yawduna halakhre ba pauna aham headline tori pawasi atai pauche singdasu tongan mamong de headline tawduna phongri Nongmadi mitai amasung koki pulakhigani thajai haina Thanlon Kendra ki MLA Bungjagin Baltian phongtoke wafam pauche sida ani soba headline tori pongna famda irang loishinaba government angamba thakto honari haina Rajapal Anushya Wiki na phongtoke wafam ani soba headline tawduna phongri Langon gi paujel puba lamsang khongchat moirang yokre ba pau hoyelan pau ahamba lamai da phongri pawasi atai pauche singda su phongna ba ure Naro gi thodang da puwari bu aram mu semdok laga scholar saba yaroi haina United Committee Manipur na phongtoki wafam pausi asigi ahamba lamai da phongri Sanga Express Manipuri edition da security force na khulai phaga khre pau ahamba lamai da phongri Manipur tangdu leita ba hanjilakui manglat ngasi ju kaitri haina thado students association na phongtoke wafam sana lebak pausi gi ahamba lamai da marui pawoi da phongri mitop sangsilakui wathok DC SP sing station thadok tunaba khangan khre pau ama pausi asigi anish ba headline tawri People's Chronicle da Manipur MP Wariba Kendra Mapan Thoram Rajya Mantri Dr. R.K. Ranjan na Manipur issue sangchata pungkhatpa ngamdabagi matang da phongtoke wafam pauche sigi ahamba lamai phongli Manipur Mail da Manipur da operation torga angang unabi sang wangdi haina Hakshel Mantri Dr. Sapam Ranjan na phongtoke wafam ani soba headline torna phongli Pawasi Imphal Free Face asu tongan mamong da headline torna phongli Sanga Express English edition da Manipur amasung Mizoram matainaba mainamar ngokhaida drug puthok pusun tobi chang hengalakli haiba wafam ani suba headline tawduna phongli suni Thagachari Amukhomba aroibada maroiba pau amok Security Force na Kangpokpi jila da thibu humbagi thabak chathabada yamlaba khuchukulai phagat pangamle Mukhyamantri Nongthombam Biren hairi Rajya sida leiminariba purup singa tungkoina chanagadaba yatpa thorang paikhatnaba honabada punna thabak tawminabagi tangai phadaba lei amasung Rashtrapati Draupadi Murmu na hairi nupi singna lam khudingmakta nupa singa chap manaba thawdang lawrapatada Bharat ki setmilonda chauna ohongba lakani pauloi jare